Masin Maupa Yauna Mio Manga Hat Kibigi Kongzang Kankalakli, Andro parking the Yeripok Powigi Lambi Duna protest of Cree, My Sangsing Tonglona Cree. Bisnupur district ki trong lawbi awang laikai da bom pakhayan duna sahi nauriba masin Maupa hat khiba masum thaudo adu yaning da bapfong dokpa naha ahum CRPF na nomaina kap duna hat khibigi khongjang nem thabalaitri hena dum kankalakli. Mapham kya da hauriba miyam ki khongjang asigi yenglaga Bisnupur district ki oina ngasi numit chupa ama curfew lawthokiti aduga maikai kya da irang thukli all Kwangba Road United Clubs Organization Akrukona ngarang lawthokiba matung ina ngasi ayu angan madigi Kwangba kaithel pharaga yeripok phawbagi lami thingjinbagi khongjang sangsinki ngalingai matamda Andro parking da miyam kaithel kana bokhi adubo ayuki pung nipan tarakpa aduwaidigi miyam ama thulaktuna lambi thingba haurakpadigi selamba gari singlepki pot yolamba mathang hanaki koko mina Ikalga Pulaga Yang Pokpidigi Kurai Lamlong Bazar Paubigi Lambigi Naget Ladiba Club Sing Mera Pai Bisingna Bapam Taraga Marida Ayuki Pung Tara Matuidigi Nungtil Pung Ani Pauba Protest Oki Masing Yam Labamiam Natrong Lobigi Taudu Dugi Asumba Wayel Pami Taudu Odu Sienari Basing Paga the Bani Hyben Singbo Kulaukia Marum Sulaki Marasida Nasinumidang Pung Tere Tabad Amuko Amwaba Kohor MSF amasum poirei leimarol apunba maira paibina sunduna kwa kaithil dagi horaga kaisan pat phawba miyam geba maira gi khongsat ama satkadawri tronglawbi thaudok yaningdaba phongdok tuna ngarang numidang Imphal East District ki manung sangba Okshu Ningthemsa Khun Nongdam Nongren Nongpok Kaksingi masing yamlabu khunja singna thulaktuna makhuta maira paiduna khongjang sangsingkhri tuan mafam mari dagi lakhiba miyam na ngarang Nongpok Kaksingda pulap punduna khongjang adu sangsingkhibani Amuko Amwoba Kohor MSF Poire Leimarot Maira Paibi Apunba Manipur Madi IED UCO Palem NEU Sina Puna Sinduna Sanction Kiba Mairagi Kongset Aduda Angang Hatpi Yanindi Haven Simbalaki Amaromda Ngarang Manipur Student Association Kolkata Sinduna Kolkata the Labor Manipur Bawanda Trong Lobby Tagdok Lake Kidraba Angang Anigima Pamda Candle Like it Horom Pangtokre Tinungai Amasumasi Akoi Thokiva Irang Nam Takri, Miam Namun Kipan Nomai Nipan Pangle, Pau Pauna what how would it Taudo the Thokivani Govindas? Bisnupur district Tinungai Amasumasi Akoi with Narang Thokiva Miam give Mof Adu Laxan Mangamre, Taudo do Pau Pauna what Padigi Thokivanemasum, Taudo do the Miam Namun Kipan Nomai Nipan the recover Taurihana, Home Minister Gobidas Contosam Nangasi Paumission the Fondokri. Manipuri ki News Secretary the Pangthopa Paugi Mipamada Home Minister Gobidas Konthozam na hai ngarangi thaudo nupi amana gari amada kuki yaure hen laukiba video ama social media da viral oirakhiba dagini aranba wafam aduna maram oiraga miyam na mathang paupi naduna irang sagalakhibani maram aduna miyam na su tonga da thajapa thambigano thaudo karamna thokhibano haibigi makha taraduna Home Minister na hai Ngarang ayuk pung taraga makhairum tabad akhanapa paw ama phangbadagi Imphal International Airport da CISF amad Airport Police ki apunba team amana thihumbi ki thabak jataki action aduda drug lalon bani haini singnaba Muhammad Sabir Ahmad Kauba Kwakta Khuman Thongkhong digi miyoy ma phaki miyoy dugi baggage check tawbud brown sugar ni singnaba powder kilogram 6.4 container tarukta hapluka purama thingnaki Paraba Miyedu Makatana, Wahong Pong Satabada, Bisnupur District Kwakta, Kulai Kra Lot, Nathamli Habakamamaki, Security Forces Nungtilpung Amaga Makairum Tabada, Mayaika Badrak Amasum Kulai Singadu Fananaba, Tinungai Make the Lucky, Assam Rifles Ki Kangbu Adugi Marakta, Sandil Dagi, Naga Mayawi, Civil dress the Lakpamas Nomai, Mayam Uvu the Cookie Yaure Henupiamana, Lauraki, Maduregi Kudakta Miam Nagari Singadu Nungna Tomzelaki. Tashing body Garidu AR personal Tonglakpani, Koki Yoroki Basuleki, Security Force in the Miam na Kwetan Tanaki, Tunga Makoina Purapu Numai Nipana do Miam na Munhoki Amasu, Gari Anisu Maitatoki, Tunga Numai Nipana do Miam Diki recover Tawaki, Ashiguma Taudo si Toktanaba Honaminasi, Yariba Makai Tonga Tazarvino, how is the Miam Punama English signal Loubiyu Hanasu Apple Toki. Pambaina Lusingba UNLF ki battalion Laktopa Yara Hen Irang Horakri. Imphal East District ki Nongsum amasum Imphal West District ki Phayeng da leiba Pambaina Lusingba UNLF ki Kemsing
hongdokpa yaroi haina masing yamlaba miyamna irang horakri amasung makhoi chatpa yaroi haina lami thingsingkhri nongsumda leiba saniga mawdraga humdoi suba battalion da leiba kedar sing satnanabagi kumtharakpada maikeidumgi miyamna thattuna satlankidi kedar sing adu mapam adu thadoktuna satpa yaroi haina thingbagi khongjang aduda naga phurupki manungsa liba tangkhulgi nupi kya amasu yakhi makhoi mapam adu leibana maram oiraga khamen lok amasu masigi akoibada kuki khulai paibisingna ngehak laitan atoppa furupta akitu zungba pidi badu kokhalaga lakhibani makhoigi mahutta CRPF thamgani haribasina miyambu laitan leibang amaloi masi khanglaga lengana makhoina laukhiba ware badu handoktuna pambaina lusingba UNLF ki battalion asi mapamadu adum thambiyu haina miyamna appeal tarakli phayeng da lairiba pambaina lusingba UNLF ki kangbu khul adu thadoktuna satpa yaru haina miyamna lambi thingki kangluk ki irang manungda laitana leibak ngamkhibadu makhoi leibadagi ni hadi amaramda minister gobidas na di makoin haujik lariba mafam adu unauthorized ni hadi mitop khandokpa halan khiba state lenga ki thaudang ni center ayaba yaudna saglakpa mitop khandolaga maribak ta halan khiba ki thaudong state lenga ki oigadabani haina union minister state for home affairs bandi sanjoy kumar inner manipur parliamentary constituency ki MP Dr Angamsa Bimol akoijamda ayib sirol thadno khangalakri Mars Kuntra da MP Dr Bimol na parliament pukhat ki wapam amagi pakhumda awapamasi fongdorakani Union Minister na tharak pasirol adu hai mitop khandokpa amasu maribak ta halan khibagi thorangasi matam kagi mamang gi leptana satharaklabani Immigration and Foreigner Act 2025 ki makhada Central Government na lewasi gi tuan mafam sing da lairibi illegal immigrants sing khandolaga maribak ta halan khinabagi thaudang Manipur yawn state amadi Union Territory punamakta sinakrabani Immigration and Foreigner Act 2025 ki section 28 ki matu ina Ministry of Home Affairs ta mamang segi September amada notification ama mitop khandolaga maribak ta halan khinabi state ama sum Union Territory punamakta khangan balekre ngarang Ningthoukhong area da khongjang loi singa security force ka sauna mukna ba thokpadagi miyoi kun hena aso open nangkre Bisnupur district curfew thamsingkre Bisnupur district ki Fobola ama sum Ningthoukhong area da Rang numijung ba matung masing yamlaba khongjang loi sing security force ka sauna mukna ba thokpadagi miyoi kun hena aso open yawkhiba ga loinana police na miyoi mari ama su fajingkre District Administration district asida law and order ningthina ngakpa ngamnabagi damak Bharatiya Nagarik Suraksha Sanita BNSS ki section 163 gi makhara khudakta curfew thamjingkre ngara nungthil punga maga makhairum tarakpada thokiba thawdo du Bisnupur district ki Fobola amasu Ningthoukhong gi marakta tronglawbi thawdokta pikliba masin manaw ani laikhidaba thawdoka mari leinana khongjang sangsilingai de khanghoduna miyamgi marakta singnaba miyoi khra khulai sing paiduna mafam adu sangsingkhri haina tonga sandorakpa loinana khoisaunraba miyamna lambi asida lakpa gari sing check toba horakhibaga loinana singnaba singna tonglakpani haiba gari ani mai thakhibaga loinana miyoi khra phajinduna thangki tungda state police amasum central security force ki masing yamlaba force amana mafam adu laktuna miyamna phajinduna thamliba miyoi sing adu rescue tawna honabada miyamna security force sing gi gari sing thingduna thamki adubu security force na miyam adu tankhaiduna phajinduna thamluba miyoi sing munduna puraklaba matung miyamna security force sing onsinduna nungthaduna attack tawba horaki security force na suma sing yamlaba miyam adu tankhaina ba honabada tear gas amasu mog bomb sing sijanaki thawdo adu sarana miyoi kunga mangaram asu open naki yari Bisnupur gi Fobola amasum Ningthoukhong gi mafam singda security force nga miyam ga sauna muknaba tholakpadagi irang asi makhatana tidim lambi gi kokaithel dagi horaga kaisampa junction phawbada masing yamlaba miyamna numidang lambi da thulaktuna khongjang sangsinana ba honaki adubu security force na tear gas amasum mog bomb sing sijinaduna athengba phawba tan khaina ba honaki Amaromda ngarang Fobola da thukiba thawdo aduga mari lainana police na miyoi mari phaduna makhogi mathakta thijinba hukibaga loinana Manipur police amasum central security force na mafam aduda flag marching satuna makhatana irang thoktuna ba section thawang laukhatkhi yari Imphal airport as narcotic trafficking singi transit oirabra hain XCM Biren hanglakli Haukiba numi kharani asida Imphal International Airport asida narcotic drugs sing security force na fagalakpa asida nungnang fungdokladuna hanagi minister nongthoma Biren singana Imphal Airport asida narcotic
trafficking singi transit oiraglabra haina wanglakli hanagi Chief Minister N Birena ngasi X thagalakpa post amada Imphal airport ta ngarang Central Industrial Security Force CISF Assam Rifles amasung Manipur Police ki apunwa team amana Bisnupur District ki Kwakta Khuman Thongkhong da laiba AMD Sabir Ahmad kauba miyo amadagi brown sugar oiramgadi singnaba kilogram 6.74 fogat kiduga sayisigi February 13 Imphal airport Madhya Pradesh ki Suresh se kuntragani thu amasung Bijoy singa se kungani pan singdagi makoina flight tonglamdai heroin powder kg 4.804 ki masinga amlaba narcotic drugs singa si matawkram Imphal airport asita pusilak pangamlibano thawong singa si internal abscess natraga 6tm singda compromise tawbul lairabra hain hanakli airport asidagi masing yamlaba narcotic drug phaba ngamkibada security force singna mana lawdun lairi adubo thawdok singa dugi sapsaba amasum transparent investigation taunaba dabi sing tawbaga loinana hauju Imphal airport asida drug trafficking route oina onthoknaba honarakli basi yenglaga yamna section surveillance tawba masum accountability laiba mathau tai haina mahaki post asida phongdorakli Chief Minister Y Khemchand yauna Meetei-kuki area ra sanglakpa yaro KSIPC separate administration ki demand pidri ba faba kuki len natragana kuki gi area ra Chief Minister yauna Meetei amata sanglakpa yaro haina Kuki History and Identity Protection Committee na thadorak pa chirol amana hairi siolo sina makhata na hairi bana India government na separate Kuki state na tragana union territory pidriba phabo Chuchampur Faizol Sandel Tengnopal amasung Kangpokpi district yauna Kuki le na tragana Kuki area sing Chief Minister Yumnam Khemchand yauna Meitei gi organization na tragana lanai miyu emata sangnak yaroi hausik lairiba buffer zone asi yauna Kuki gi boundary yauna history identity yauna makoi gi pari puri gi oiba lam amasung political rights sing sapsan ngak senduna amadi hairiba fundamental issues sing asi gi matana karigumba makhalamate gi compromise tawrei Koki miyam ki punsi lamthum amasum identity ngak senabagi damakta buffer zone asi kai handana thamgadabani loidana koki miyam amasum CSO singna makhoi gi pari puri gi oiba lamsing kai handana thamnabagi damakta amato oibigi firep lepminagadabani Koki History and Identity Protection Committee gi makai digisu democratic amasum constitutional oiba pambai singna koki miyam gi phangpham thokpa political aspiration adu phangdriba phawbo makhata na khongjang sangsingki kanaki Tengnopal district laidiba Kuki Sip Association Molnoi Area Welfare Council Hill Tribal Council More Kuki Student Organization amasum Kuki Women's Union and Human Rights ki makai digisu state asida popular government sem khraba matungda maitei singna tampak tuan violence ki thaudok singsa thabai yauna head speech kaya sandok tuna state asida tangdu laitaba amasum nungsi sanaba puraknaba honabada akaiba pire hari lupsing asina thadorakpa sirol amada hairibana Tengnopal district laidiba Kuki Zaumiyam na separate administration demand ki damakta sapsan lepli maramaduna district adura Meitei government ki representative amatada cooperation piroi makhata na pamda thadok sing thoktana bagi damakta buffer zone sapsan ngak senduna thamgani Central Force ki makai digisu state asida tangdulai tapa purana bahona bada buffer zone ningthi na maintain tawduna thamliba sigi damakta Tengnopal district laidiba Kuki Zaumiyam na thagat ba phongdorakli loinana district asigi buffer zone area sing yauna singi jaga singda Central Force deploy tawna ba taksili loinana taliba separate administration demand asigi damakta sapsana lepli hari Security Force laina Kuki militants in Imphal urkhul lambi de Hingsha gi thawong sing sathare CWC NH202 Imphal urkhul lambi ki yengang pokpi amasum litan gi marakta Central Security Force amasum State Force laina Kuki militants na Tangkhul Naga miyam na kian khangan bigi thabak sa thari haina Central Working Committee Tangkhul Naga Foothills Organization na thadorakpa sirol amana haidi siol asina makhata na haidi bana nan April 13 gi ayuk pung mapalum taba matamda yengang pokpi amasum litana ni gi marakta leiba Mahadev Security Force laina yengang pokpi ki Yang pokpidagi litan tamna security squad tawraga puduna lakhiba civilian kangbu ama Kuki militants na kian khangan bedagi thawong sataki thawdo asigi matung nungthil pung taruk lom tabad matamdasu lita lom dagi lakpa ambulance amada Kuki militants na numai round mga kapsilakhi asigumba misam miyam gi punsida kian khangan ba masum Hingsha gi thawong sing sathaba si human right norms ki mayuktani Kuki militants na sathaba thawong sing sina maram oiraga Urkhul amasung Kamjong district samnariba lifeline asi paralyzed oiri misam miyam sing sadok sin tawba
नोमगी तंगाई फदब पोलमसिंग पुथोक पुसिन तौबा मसिम इमरजेंसी सर्विसिंग दा चाउन अपन बपीरी मरम अदुना हिंसा की थौंग चथरिबा कांगबुसिंग असि मरी सुबा महा रेजिमेंट अमसुम बॉर्डर सिक्योरिटी फोर्स सिंगना याउन सिक्योरिटी फोर्स न निंगथिना दिल तौगदबनि हायरबसु माइकई खरदिगी असिगुम खुलाई पाइदुना मियाम कियन खंगनबगी थौंग क्या चथरिबसिदा मतिक चाबे एक्शन मत लोखतपुदी असिगुम थौदोकसिंग असिदा न्यूट्रलिटी लैना थबक पाइखतपा मथौक्ताई हायरदुना गवर्नमेंट असिना नेशनल हाईवे पैरालाइज तौदुना मियामना आवाज थेंग क्या पीरिबसि कयाम कुइना यानखिगदौरिबनो हायना हंगलदुना नेशनल हाईवे 202 असिदा फ्री मूवमेंट लेहननबा तक्सिलकली अक्रुको की बन मपुंग फान सथरी त्रोंगलाउबी मिहात की मयोक्ता ngasi Imphal East District की मनुंगसना लैरिबा क्लब तरागा मरी की अपुनबा बॉडी ओइरिबा ऑल कोंगबा रोड यूनाइटेड ऑर्गेनाइजेशन अक्रुकोना मैरा पाइबिसिंग खुसमनरगा अयु अंगनबदिगी हौना इम्फाल यारी पोकलंबी की कोंगबदिगी हौरगा कुनुंग ममांग फावगी लंबी सरुकसिंग बन की खोंगजंग सथाबाउख्रे हाइरि त्रोंगलाउबी अवांग लेकाइदे कुकी नार्को टेररिस्ट मिसम मनी हाटखिबा मसुम मदुगी मतुंग तारकपा थाउदोकता CRPF ना मिसम अहुम हाटखिबा मसुंग कयामन आसु अपनंगनखिबगी थाउदो अदु यनिंगदे थाउदो असिद चेनरिबसिंग मतिक साबा सेराक पीगदबनी हाइना ngasi ayuktagi satakhiba bangi khongjang adugi manungsana lambi asigi mafam kyada yamlaba miyamna uwa phaijinduna asat awok sing thingki ban asina maram oiraga Imphal East ki kunung mamangda leiba Andro parking kaithel phamnakhidi lambi asigi paringda leiba dukan sing thonglonakhi ana ayek lining laisunga mari lenabasing natana lambi asida gari sing senakhidi khongjang asigi matangda akruko gi maikaidigi phongdokhibada tronglaubi thaudo asigi matangda lenga ki maikaidigi mara leibasing adu athuba matamda faduna miyam khangna matik saba sairak pigedabani case adu NIA da sinakri haina matam lenmagi thabak tawruidabani haikhenasu paw mana makhatanasu phongdorakri तेंतकपा पाव मन सेलाना लौथोक लंबगी मफम लौथोखिबनी काबुई यूनियन की फाउंडर प्रेसिडेंट डॉक्टर हीरा काबुई लौथोकले हाइरिबसिगी मतंगदा लोगेबा थबक लौखलोइदबगी मरम लेति यूनियन असगी जनरल सेक्रेटरी ओइरंबा अथोई कामैना प्रेसिडेंट की नॉलेज याउदना बैंक की सेल लौथोकपा अकाउंट स्टेटमेंट पुथो यादबा यूनियन की मिफमदा प्रेजेंट ओइदबा कयाना मरम ओइरगा काबुई यूनियन की फाउंडेशन डे थौरम लोइरबा मतुंग इमरजेंसी एग्जीक्यूटिव मीटिंग पांगथोकतुना अथोई कामै अमसुमा कसतमिनरिबा लालबोन लोंगमई मफम लौथोखिबनी हाइना काबुई यूनियन मणिपुर थादोरक चिरोल मनसु मखातानसु फोंदोरकली तेंतक नसुम म्याम थमजगे दुगा हाउस कुइनदि म्याम पाउ सुमतांग से लुसिंजरगे मसु मखाताबा नोबा अपडेट म्याम पुनंग मिनसेना चैनल सिगी माइकेदिगी थमजरी।